Ksh.Premchand Imphal Kiran pau pajari ahanbada maruoiba pau. School sing matam kaktuna suti thadokkiba du handoktuna hayengdagi mahiroi sing school kaba yahallu haina mahiroi lup tarukna taksilakli. Imphal Jiribam lambi gi kharam palen gi nung dalan mapada nung kintarakpadagi lambi phaungnadana leirambadu ngasidagi lambi phaungnaba haurai. Tampaki jila manga yauna Kangpokpi Jiribam Pherjol amasung Surachandpur jila singda mobile data yauna internet service ta thamlamba thingba makha tana numit nini sangdokkhre. Laima khongna mangki miyo edu phanana thibagi thabak leptana chathari miyamna tonga sandokpigano haina Manipur police na appeal tawri amasung Manipur ga wathok yauna sanja thumjagi matangna sangsad ki sabha animakta sarangna thokpadagi ngasi nomu yoina sabagi mi phamyai thokkhre. Raja sida lairiba sarkar amadi lanai school sing matam kaktana suti thadokle hana lauthokkiba du handoktuna hayengdagi mahiroi sing school kaba yahallu haina tongan ba mahiroi lup taruk ki maikedagi sarkar gi puning sing silakli. Imphal ngasi pangthokpa pawgi mifam amada mahiroi sing lup taruk asigi mi chinduna oinam mikar sanna hai raja sida karigum thodok wathok ama thokku matamda mahi tampam sang sing suti thadokpagi thawng asi tawhaningde. Haukiba November 13 gi hoduna thengkhang naina suti tharakloba matungda ngarangdagi matam kaktuna suti tharokkiba silaibak thibani. Langi matamna phabu upay ama tawduna mahi masing tamnaribani adubu aikhoigi lamdam asigi mahiroi singdi matam kuina mahi tama phangdana laklaba matungda hojiksu amuk karma matamda mahi tama phanglakadagi haiba khangma ngamdana thamba haibasi achumba khongthang natte. Maramadana tungi yumeral oigadoriba mahiroi singbu hayengdagi mahoksagum mahi tama phanghanbiyo haina mahiroi lupsing asina taksilli. National Highway Kuntra Taret Imphal Jiribam Lambigi Kharam Palen Nung Dalanda Nung Kintarakpadagi Lambi Phaunadana Lerambadu Lambi Phaunaba Haure Panduna Leramba Trakaya Mapamadu Phauduna Satnare Aikhoi None Pangmina Hai Ngase Pung Taret Makhai Adwaida Panduna Leramba Potchai Thanayawa Gari Chamayang Khairom Nung Dalan Mapana Lantoktuna Imphalom da Thokre Masi Tharga Imphal da Potchai Thanayawa Gari Sani Humputra Mangarom Yorakre Ahango Malgari Samo Humputra Nithoishu None Lantoktuna Jiribam lom da satkre hojik Jiribam lom da Imphalom da thorkiba barak mapan kambirol da palamba gari homputara amasung nungba da palamba gari yankhe da su thorokpa haure none da LPG tanker yauna tangai phado polom singpu gari homputara hena thungnare adumoina maglami phaunarabasu passenger puba gari singdi chalhan khiroi hairi gari apikpa singdi Bishnupur Tupul lambi da lambi thairaga chatpa yahalli lambi samliba Ganpati company na numidangi matamda nung dalan area da fauduna gari amata chatpa yakhiroi hairi masi numidangi matamna pamna thoroksing thorokpa thingnabani hiramasigi matangda paudam ama Ganpati company na hapta amamuk rock slide boulders singdopagi thabak tawraba matungda ngasi ayuktagi hauna National Highway 37 Imphal Jiribam lambida amuk makhal khudingi gari chatpa haukhre Ningsingba yai nongsup kharam palengi nung dolanda bomb blast tawduna nungi singjep adu kakpagi thabak satharakhibani adubu nungi singjaw adu kintharaktuna lambi pumthing thingkhibani loinana sinmi amasu laibak thiba thodok aduda laikhidabani yam kanna singdopagi thabak chatharaba matungda ngasi ayuktagi hauna manpuba gari sing lambi sida lanba amuk haukhibani amaromda NSIDCL amasung Ganpati company na khudongthiba thoktaningai nubinang matamda nungdalangi area da gari chatpa thingjinkhre maramdi hojiksu mafam aduda hanging rock slide singdok kadaba watdi light vehicle singdi Bishnupur Tupul lambi da divert tawdana chatnari Ksh.Premchand Imphal Pawgidamak Nonedegi Agui Kamai Hill Areas Committee Chairman Dingangnung Gangmai na hairi lamdamasda laminari bai koi khurimakna shanti oina amatoibagi wakalonda hingminaba tangai fade BJP nungba mandala masung boot level committee na sinduna ngasi Tupul community hall da BJP da yorokpa miyosing okpagi thormamada sri Dingangnung Gangmai na hai kanglup naiba masung maset thugai bagi rajniti dai khoina kaidongnung da supuning thogot loidabani BJP asi dharma da misang mikhai naidaba dol amani haina singtharaduna sri Gangmai na hai dol asina lusingba sarkar gi makhada none jila da sakut thorangi thabak kaya khongjal yang na paiklakli asiguma tanja sida atop dol singdagi toktuna BJP da yorok paibasi asuma khongthang amani haina su mahakna makhata na phongdokki Raja Sigi Tampak Jila Manga Yauna Kangpokpi Jiribam Pherjol amasung Surachandpur Jila gi mafam singda mobile data yauna internet service ta thamlamba athingba makhata na sangdokre athingba si thasi kunma pandagi
नुमिदांग वरम कुमापन गी नुमिदांग वरम पुंग मंगा मिनिट 15 फाउबा लैखिगनि हाइना राज्य की होम कमिश्नर एन अशोक कुमार थोप चेरोल अमन हाइरी राज्य से हजूक ओरिबा फिवम युमफम ओइरगा पामदब थौदोक थोक्तनबगिदमक राज्य की होम विभागना अथिंगबसी मखा ताना सांगदोरकपनि पाउगी मरक थना अतेन ब्रेक अमा अपोंब खुदिंगमक कैंसर नत्ते तविगुंबसुंग चिन लई यारी याखोंग ngau खनाउ नातोन अमदी थाइरोड अपोंब लैरबदी मतम चाना अखंग अहै डॉक्टर तानबियु NABH फंगलबा AOI बबिना स्पेशलिटी हॉस्पिटल सजीवा जेल रोड खाबैसोई इम्फाल ईस्ट चलिबा नवंबर था अमा चुपना अयुपुंग मापलदगी तरामाथोई फाउबा फ्री कंसल्टेशन की खुदोंगचाबा पिजरी हॉस्पिटल असिदा CMHT PMJAY हेल्थ कार्ड पाइबा पेशेंट खक्ता नत्तना मणिपुर गवर्नमेंट की एम्प्लॉई सिंह लोइनना महाकी इमुंग मनुंग सिंगिसु कानबा फंगहली ताबिरु पावसी आकाशवाणी इम्फालदगिनी लैमखोंगी आर्मी कांटिन मेयादा असिबा हक्सांग अमा तादुना लैरे हाइना सोशल मीडिया दा संदोरकलि वाफम असि आरानबा युमफम यावदब पाउने हाइना राज्य पुलिस न फोंदोरकलि हारिबा मफम अदुदा पुलिस अमदि आर्मी की अथॉरिटीज न संगसिन्दुना थिजलोबदा असिगुम थौदोक अमदा थोकपगी खुदम फंगदे मरग असिदा मांगखिबा मियोय अदु फंगनबा मखाताना थिबगी थबक लेप्तना चथरी हाइरी अमरोमदा थौदोक अदुग मरी लेनना सेमखिबा जेसिना मांगखिबा मियोय अदु थासी कुनमापन फावगी मनुंगदा टेक्ता कायदना सिनगदबनि हाइना सरकार मतम थाखरे मसिगिसु मथक्ता हाई कोर्ट ऑफ मणिपुर दा जेसिना रिट पिटिशन अमा फाइल तौखरे हाइरी पिटिशन अदु हाई कोर्ट न खनरब तुंगदा एमिट तौखरे लोनना रेस्पोंडेंट ओरिबा राज्य मदि केंद्र सरकार दा इशू नोटिस तौखरे हाइरी कक्सिंग डिस्ट्रिक्ट पुलिस कमांडो सिनंगारंग पलेल चांदेल लंबीदा अचत वॉक्सिंग चेक तौबदा मारुति अल्टो कार अमदगी सापोन केप 13 दा हापतुन पुरंबा हेरोइन पाउडर ने हाइना चिंगनाब ग्राम 153 फागतले पोलम सिंगदुग लोनना गाड़ी अदुगी ड्राइवर से फादुना कक्सिंग पुलिस स्टेशन दा मखा तबेक्स लोकनब सिनक्रे हाइरी राज्य से थोलिबा इरांग मरी लेनना कोकोमिना सरकार तानकिबा दाबिसिंग थबक ओंथोक्ते हाइबगी मायोक्ता ngasiदगी लुप असigi थौमिसिंगना सरकार की लोइसिंगसिंग सोलोनबगी खोंजंग संगसिनख्रे ngasi ayuktagi hauna kokomigi thौमिसिंगना ऑल सेक्रेटेरिएट मदि न्यू सेक्रेटेरिएट की टुवान टुवान लोइसिंगसिंग याउना ट्रांसपोर्ट विभाग रिलीफ एंड डिजास्टर मैनेजमेंट फॉरेस्ट इम्फाल ईस्ट जिला की SDO पोरमपाट की ऑफिस DC ऑफिस अमसुंग डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज ऑफिसिंग सोलोनसिन की हाइरी नेशनल टोबैको कंट्रोल प्रोग्राम यूनिट नॉन डिस्ट्रिक्ट हेल्थ सोसाइटी न तोंगान तोंगान बा NGO सिंग खुसमदुना ngasi खौपुमदा लैबा ड्रीमी एकेडमी इंटरनेशनल दा हिदाक मनागी पोलम सिंग सिजनबगी अमांगबा सिंग मतंगदा महिरोइ सिंग वखल ताहनबगी थोरमम पांगथोखरै थोरमदु द महिरोइ चाम यांखै रोम सरुक याखी ngarang su masig manaba थोरममा खौपुंगी ताजै पब्लिक हाई स्कूल दा पांगथोखी हाइरी जिरीबाम के डेप्यूटी कमिश्नर कृष्ण कुमार अमसुंग SP रॉबिन्सन लुसिंगबा जिला थाकी मकोक थोंबा ऑफिसर सिंगसी जिला असिगी बोरो बेकरा पुलिस स्टेशन हांगदोकलिबा रिलीफ कैंप तलैबा लांजनरक मियोसिंगदा निंगथम थागी फिरोल सिंग मदि तंगाई फदन संग पोलम सिंग यानथोखरे मसिगलोनना पुलिस पर्सनल खरसु बोरो बेकरा पुलिस स्टेशन थमखरे रिलीफ कैंप अदुदा लेरंबा अनाबा मदि अहल लोरबा मियोय तारा रिलीफ कैंप अदुदगी जिरीबाम हेडक्वार्टर्स दा पुथोरकरे हाइरी न्यू होप लाइफ फाउंडेशन फॉर डिसेबिलिटीज चिंगमई अवांग लैकाइना सिंदुना ngasi इम्फाल की मेजर कुलदा लैबा मणिपुर प्रेस क्लब दा हक्सांग फिव मिमानद्रब मियोसिंगदा तोंगान तोंगान पोलम के यंथोखरे मदुदा व्हीलचेयर मदि कंबल नसिंगबा यंथोखी थोरमदुदा मुकोगी प्रेसिडेंट फैरुजन नंदोर लुवांग एनवायरनमेंट एंड क्लाइमेट चेंज की जॉइंट डायरेक्टर नीता रामम याउना संगनारब मियोय कया सरुक याकी नेशनल हेल्थ मिशन मणिपुर की इंटीग्रेटेड डिजीज सर्विलेंस प्रोग्राम की मखादंग से लांगोल लैबा सीजे एकेडमी ऑफ हेल्थ साइंसेस दा एलिसा हैंड्स ऑन ट्रेनिंग हाइबहिरमदा नुमित हुमनी चथगदब ट्रेनिंग प्रोग्राम हौदोखरे थोरमदु द हक्सल विभाग की डायरेक्टर डॉक्टर चंबो गोलमई सीजे एकेडमी ऑफ हेल्थ साइंसेस की डायरेक्टर डॉक्टर M अमूबा सीजे हॉस्पिटल एंड रिसर्च इंस्टीट्यूट मेडिकल सर्विस की डायरेक्टर डॉक्टर जुगेंद्रो सरोखाइबम मदि हक्सल विभाग की स्टेट सर्विलेंस ऑफिसर डॉक्टर S गोपाल सरुकियाकी लुप खरगी पुब थांगमंगमदब डिमांड मरम मोरगा थौबाल म्युनिसिपल काउंसिल ngasiदगी matam kaktana thong lo le hairi म्युनिसिपल काउंसिल असगी केयरटेकर चेयरपर्सन अमसुंग केयरटेकर काउंसिलर सिंगना पुन्न सही तौदुना थादोरक सेरोलमदा वाफम असि फोंदोरकपनी आकाशवाणी इम्फाल लगी पाउ ताबिरी संसद के सभा अनिमक की मिफम ngasi नौमगी ओइन याइथोखरे
maming leraba business group amagi mathakta pukhalakpa senja thumja gi wafam Manipur gi wathok amasung Uttar Pradesh ki Sambal gi hingsa gi matangda birodhina sarangnabadagi sabha animaki mifam yaithokibani Rajya Sabha da ahanbada ayuk pung 13 makai phawba mifam yaithokloroga amuk haubada Congress, Left, DMK, TMC, Samajwadi Party, Aam Aadmi Party masung atai dol sing wafam sing adu amuk hana pukhalakpadagi makha tana sarangnaba thokki Chairman na hanjin haibada sarangnaba leptabadagi mifam ngasi nomgi oina yaithokibani Lok Sabha da ahan mifam yaithokloroba matung numit jungbada amuk hana mifam haubada Congress, Samajwadi Party, DMK, TMC masung atai dol sing member singna slogan lauduna sabha gi mayai sangsilaki Presiding Officer na langdana hanjin haibada yadabadagi sabha gi mifam ngasi gi oina yaithokki Kendra ki Women and Child Development Mantri Annapurna Devina ngasi New Delhi da angang singbu sahi nangna luhongba thingnanaba jati gi oiba campel Bal Bibha Mukta Bharat hogdokre thormasing mapung oiba pandamde Bharat pu angang luhongba leitab laibak ama ohinba haibasini Mantri na hai campaign asi sathanabagi namak jila samkunthra khandoktuna thamle mahak na hai angang luhongba haibasi criminal offense amadi nati adumoinamak mioibagi hak khongaungnabani Campaign asi numit kharani khakta satharaga loisinggadaba nate lebak asidagi angang luhongba gi chanabi mapung phana mutatriba phawba leptana sangsinkhigani ngasigi thormada da mantri na child marriage free Bharat portal su hangdokki Rashtrapati Draupadi Murmu numit marini gi Tamil Nadu khongchiting asi combined da thungkre Rashtrapati na hayeng Utti gi Wellington da Defense Services Staff College ki faculty amasung students officer singda wa ngangani Nongching piyam patabana Rashtrapati gari na Utti phaw chatkani mahakna Nilgiris da hangchit tribal singa suwari sanagani irai numita Rashtrapati na Tiruvarur da Central University of Tamil Nadu gi convocation da saruk yagani Hauzik sanabagi paw Ksh.Premchand dagi Lucknow Juthariba Syed Modi International Badminton Trophy Lishingani Kunmari Kunmagi Round of 32 gi match amada Manipur gi Mairaba Luwang na Thailand gi Sharan Jamsribu point 13 kunmathoi taramapan kunmathoi tarada maithiba pikre Mairaba Luwang gi mathangi match ta Ireland gi Nath Nuwenga sanagani Amaromda Manipur gi Priya Konjangbam amasung mahaki mapang Surti Mishra Vaishnavi amasung Elisha Khan gi mapang bu point kunmathoi taramari kunmathoi trainthoi da maithiba piki Humbutaruk Shuba National School Games Lishingani Kunmari gi handball masana gi pre-quarter final gi match amada Manipur gi under 14 boys team ngasi numidang pung 8:45 da Haryana ga sanaragani Manipur gi under 14 girls team di Rajasthan gi makhutta Panjal Tara Mapanda Maithikre School Games Federation of India gi mijeng makhada Satisgarh gi Mahasamundra Chathariba Games asigi mamangi match anida Manipur gi under 14 boys team na CISCI New Delhi ga Panjal Tarahumdoi da draw chatkhi atopa match amadana Himachal Pradesh pu Panjal Taranipan da maithiba piram khibani Senior National Archery Championship ta saruk yanaba Manipur gi archer singi ming ngasi lauthokre Jharkhand gi Jamshedpur da mathang thagi 15 dagi kun fawba chathagadaba championship asida saruk yanabagi damak Manipur gi chanaroi khannaba haukhiba November kunmari dagi kuntaruk fawba Khuman Lampakta trial pangthokhi trial aduda Indian round compound amasung recurve ta saruk yanaba event khudingmakta nupi amadi nupa archer mari khankhi Saknairaba wrestler Bajrang Punia National Anti-Doping Agency na chahi mari athingba thamkhre chahi asigi mastera da national team selection gi trial da doping test tongnaba sample pu yadabadagi athingba du thamkhibani chahi asigi April da mahakpu matam khara athingba thamki tungda United World Wrestling na mahakpu suspend tawki Kiran Aroibada maru pau amohanna School sing matam kaktana suti thadokhiba du handoktuna hayengdagi mahiroi sing school kabi yahallu haina mahiroi luptaruk na taksilakli Imphal Jiribam lambi gi kharam palen gi nung dalan mapada nung kintherakpadagi lambi phawna dana lerambadu ngasidagi lambi phawna bahawre Tampak jila manga yauna Kangpokpi Jiribam Pherjol amasung Churachandpur jila singda mobile data yauna internet service ta thamlamba thingba makha tana numit nini sangdokrai
ꯂꯩꯃꯈꯣꯡꯗ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯪꯅꯅꯕ ꯊꯤꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯤ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯁꯟꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯌꯥꯎꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯤ ꯃꯇꯥꯡꯗ ꯁꯪꯁꯠꯀꯤ ꯁꯚꯥ ꯑꯅꯤꯃꯛꯇ ꯆꯔꯥꯡꯅꯕ ꯊꯣꯛꯄꯗꯒꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯁꯚꯥꯒꯤ ꯃꯤꯐꯝ ꯌꯩꯊꯣꯛꯈꯤ ꯄꯥꯎ ꯂꯣꯏꯖꯔꯤ